Ahanba magtada channel asigi maikaidagi mayambu taramna okjari. Chanakhidra lambi hairiba horror story asigi ani subu saruk amuk puduna laksari. Wari asi amuk kari kamdorokpa haibado mayam punna amuk taminarasi. Chingkhung adu tamna yohen gari adu thorakli. Matam aduda atiya pumbuso akak arawna pik thalami. Nupi oirubana pangal phudokpa ngamjada. Fadraba nupa maridugi makutta ngamuk amagumda kaisu tawba ngamjada. Gari adugi manungda pirang adu pungchot chotba makai kaptuna leiri. Ahing asiso nongli nuksit na kahamba yada nongli nuksit tawri. Chingkhong adugi maya yawraklaba aduda yohen adu hainadaba minok ama noklaga makoy ahumda asam na hirai. Mapam aswayda nong tupa yaba laksang ama leiribra haibado. Ihing mafam ama buleirabadi phone tawro ingonda. Mafam aduda ilaki ko. Yohengi wafam aduda makoy ahum aduso hoy hairaduna singkhong aduda laksangumba leibra haina yengba laili. Marak asida sa olaba yohen leirangbu hanjin mahagi oirami. Karisu tawba ngamlaroidabe nupi mahakbo sadage so heda tonba mahakna minungse amata uttana nupi adubu mahagi oiri. Yohen magi bag amata haptuna leiriba yungang adu lauthoraklaga amuk thakpa hurami. Yu adu thakna leirangi masadaso warakpa ngamdraba makul adunaso koilamlami. Tanja aduda yohengi phone gi ring adu laami. Pocket yawriba phone adu lauthoraklaga kanano haina yenglami. Khabagi call oiramba aduda yohen adu yu ngauri. Hello. Khabaga dore. Lausangai do phanglabro. Bai yohen. Lausang amadi leiri. Ado mafam se mi pakna chatnadabagi yamnadi songi. Ado bai mafam asida haujima lakpiro. Location tharake. Asi hairaga phone ado thamkri. Yohendi yugini saga palakpaga adudadi leirangda hainadaba miro ama doklaga leirangi khadang aduda makut oiduna pairaga nongkhatpirei. Aduga yu adu ngauri wahi amasto hairami. Leirang Naksimatam amadadi ehene nushiki. Adubu nangi fajaraba hakchang sibu kalakpagi. Adubu aigi ningba apambase mapu manasu ubiraduna aigi ningba thunganbire. Thanks God. Aigi ningba thunganbibagidama. Asi haina so hairami. Yohen hairiba sing adu leirangna tarabaso mayak sangnadi takhidri. Asamna yohen gari ado start tawraga khabana pirakpa location aduda gari ado thoraklami. Ngihaki matungda yohen so loktang sang aduda thunglami. Yohenna makoy ahumda. Tari bro. Aigi nungshiraba marop ahumak. Ai ngasigidi wari potharage. Masigi leirang haibi nupi ase nakhoide aina pirabani. Nakhoigi su naning tawjaro. Makoy ahum aduso leirangi manakta sangla ami. Asumna ahing asina loidringi. Tabda tukat charaba sanga na pabu chatnaroidaba. Lisat ase nupi masa asida minungsi leitana chatpiki. Asumna ahing simadi pirang lakta mamit ado aroiba oina ushin kirami. Sahing saba sa amana pauba asigo batawrongani thajaroidaba lisatni. Ngamme haibagi mati nauri binupi aduda makoy marigi pen nanabani haiduda. Oktaba lichat ase hanjin chatpiki. Mathangi numini nongali. Lairangde hauzu phawwa halaktri. Laikaidugi mi ayambaso sunatili. Mayanggi marak asida korauso yauri. Khul adugi masin chatpa ahal amana lehawda asan hairei. Ibema lehaw. Mataw karamna thokibano. Aduga hauzi ase pung mapal helabanido. Ayuk oirasu matam ase thenglabani. Karigumba icha leirangdo chenba oirabadi ngasaina paw hanba lakpadi yaredo. Adubu hauzi phawba laktri. Ado matam ngahakte ngaikisido. Lehaw machabu uraktaba aduda yamna katlami. Mama amana macha abu kayam nungshi haibase lehawgi maung asida khangjari. Macha ningol adu maktani. Macha ningol aduna ahing ama halagtaba haibase karamba mama mapana wadaba ngamoy. Asam na ngay bayaba ngay raba pauba, pauhan badi kana so lakyudri. Amaram da koraudi matamoy do pubang gamdadana, nupa oy rabasto mamit ani magpirang na
ꯄꯨꯡꯆꯣꯠ ꯆꯣꯠꯄ ꯃꯈꯩ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯌꯣꯍꯦꯟꯁꯨ ꯅꯣꯡꯉꯥꯜꯂꯕ ꯑꯗꯨꯗ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯂꯣꯛꯆꯞ ꯑꯃꯗ ꯆꯠꯇꯨꯅ ꯃꯈꯣꯏ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯇꯥꯊꯣꯛꯂꯨꯔꯦ꯫ ꯉꯔꯥꯡ ꯑꯍꯤꯡꯗꯒꯤ ꯆꯥꯛ ꯆꯥꯔꯛꯇꯕ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯁꯨ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏꯗꯤ ꯂꯩꯔꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯉꯔꯥꯡꯒꯤ ꯑꯔꯦꯝꯕ ꯌꯨ ꯈꯔ ꯑꯗꯨ ꯊꯛꯂꯝꯃꯤ ꯆꯥꯛ ꯌꯥꯝꯗꯅꯕꯅꯤ ꯍꯥꯏꯗꯨꯅ꯫ ꯌꯨ ꯑꯗꯨꯒꯤ ꯅꯤꯁꯥ ꯈꯔ ꯀꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯌꯣꯍꯦꯟꯅ "ꯇꯥꯔꯤꯕ꯭ꯔꯥ ꯅꯈꯣꯏ ꯑꯍꯨꯝꯁꯨ? ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯅꯤꯡ ꯊꯨꯡꯍꯟꯕꯤꯔꯦꯗꯅ꯫ ꯊꯣꯛꯂꯤꯕ ꯄꯨꯝꯕꯁꯦ ꯍꯥꯏꯗꯣꯛꯅꯕ ꯌꯥꯗꯦꯀꯣ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤꯃꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯀꯨꯏꯅ ꯂꯩꯕꯁꯨ ꯌꯥꯔꯣꯏ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯅꯒ ꯎꯈ꯭ꯔꯕꯗꯤꯅꯦ ꯑꯩꯈꯣꯏ ꯃꯔꯤꯕꯨ ꯆꯤꯡꯅꯈꯤꯅꯤ꯫ ꯑꯗꯨꯅ ꯆꯤꯡꯅꯍꯟꯕ ꯌꯥꯗꯦ꯫ ꯆꯂꯣ, ꯅꯨꯄꯤꯗꯣ ꯃꯉꯛ ꯑꯗꯣ ꯂꯩꯊꯦꯛꯂꯒ ꯍꯥꯠꯇꯣꯛꯎꯔꯣ." ꯑꯗꯨꯕꯨ ꯈꯥꯕꯗꯤ ꯌꯣꯍꯦꯟꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯅꯤꯡꯂꯝꯗꯦ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯚꯥꯏ ꯌꯣꯍꯦꯟ, ꯑꯝꯇ ꯉꯥꯏꯈꯣ꯫ ꯅꯨꯄꯤ ꯑꯗꯣ ꯉꯁꯤ ꯑꯍꯤꯡꯁꯤꯃꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯈꯤꯁꯤ꯫ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯍꯥꯛꯄꯨ ꯂꯣꯏꯁꯤꯜꯂꯁꯤ." ꯑꯗꯨꯕꯨ ꯃꯃꯥꯟꯅꯕ ꯑꯃꯅꯗꯤ ꯍꯥꯏꯔꯤꯕꯗꯣ ꯌꯥꯔꯝꯗꯦ꯫ "ꯚꯥꯏ ꯈꯥꯕ, ꯚꯥꯏ ꯌꯣꯍꯦꯟ, ꯉꯥꯏꯈꯣ ꯑꯝꯇ꯫ ꯉꯔꯥꯡꯗꯒꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯏꯁꯥꯁꯤꯁꯨ ꯆꯣꯛꯊꯕꯅ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯅ ꯅꯨꯄꯤ ꯑꯁꯦ ꯍꯧꯖꯤꯛꯃꯛ ꯂꯣꯏꯁꯤꯜꯂꯁꯤ꯫ ꯑꯗꯨꯒ ꯅꯨꯡꯊꯤꯜꯒꯤ ꯃꯤ ꯑꯆꯤꯛꯄ ꯇꯟꯖꯥ ꯌꯦꯡꯂꯒ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯂꯁꯤ." ꯑꯗꯨꯕꯨ ꯈꯥꯕꯗꯤ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯃꯨꯛꯀꯁꯨ ꯃꯥꯒꯤ ꯑꯣꯏꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯣꯍꯦꯟꯅ ꯌꯥꯗ꯭ꯔꯕ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ "ꯅꯣꯏꯅ ꯍꯥꯏꯔꯤꯕꯗꯣ ꯀꯥꯏꯗꯦ꯫ ꯑꯗꯣ ꯅꯣꯏ ꯁꯤꯗ ꯂꯩꯔꯝꯃꯨ, ꯅꯨꯄꯤ ꯑꯗꯣ ꯑꯩ ꯂꯣꯏꯁꯤꯜꯂꯨꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯌꯣꯍꯦꯟ ꯑꯗꯨ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃ ꯂꯩꯕꯒꯨꯝꯅ ꯁꯥꯍꯨꯝ ꯑꯃ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯈꯜꯂꯨꯗꯦ꯫ ꯑꯁꯨꯝꯅ ꯒꯥꯔꯤꯒꯤ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯍꯥꯡꯗꯣꯔꯛꯄꯒ ꯂꯩꯔꯥꯡ ꯑꯗꯨ ꯒꯥꯔꯤꯒꯤ ꯁꯤꯠ ꯑꯗꯨꯗ ꯐꯝꯂꯒ ꯇꯨꯡ ꯑꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯌꯣꯍꯦꯟꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯉꯛꯁꯝ ꯑꯗꯨ ꯄꯥꯏꯔꯒ ꯀ꯭ꯔꯣꯛ ꯍꯥꯏꯅ ꯂꯩꯊꯦꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯥꯡꯒꯤ ꯇꯨꯡ ꯑꯣꯟꯈꯤꯕ ꯃꯃꯥꯏ ꯑꯗꯨ ꯃꯃꯥꯡꯂꯣꯝꯗ ꯑꯣꯟꯊꯣꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯣꯍꯦꯟ ꯂꯥꯎꯔꯒ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯁꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯌꯣꯍꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯌꯣꯍꯦꯟꯅ ꯏꯄꯥ ꯄꯥꯈꯠꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯚꯥꯏ, ꯅꯨꯄꯤꯗꯣ ꯃꯃꯤꯠꯁꯨ ꯃꯅꯥꯇꯣꯟꯁꯨ ꯑꯝꯇ ꯌꯥꯎꯔꯝꯗ꯭ꯔꯦ." ꯑꯁꯤ ꯍꯥꯏꯅ ꯏꯄꯥ ꯄꯥꯈꯠꯅ ꯇꯝꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯊꯥꯖꯗꯕꯒꯤ ꯋꯥ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯣꯍꯦꯟꯗꯤ ꯀꯤꯕ ꯍꯦꯃꯟꯈꯤꯕꯅ ꯋꯥ ꯉꯥꯡꯕꯗꯨ ꯉꯝꯈꯤꯗ꯭ꯔꯗꯨꯅ ꯂꯦꯞꯈ꯭ꯔꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯌꯦꯡꯂꯨꯒꯦ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯥꯡꯗꯤ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨ ꯇꯤꯡꯊꯣꯛꯂꯒ ꯇꯨꯝꯂꯤꯕ ꯃꯤ ꯑꯃꯒꯨꯝꯅ ꯍꯤꯞꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯈꯥꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯨ ꯑꯅꯤꯗꯨ ꯄꯥꯏꯔꯒ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯃꯈꯥꯗ ꯆꯤꯡꯊꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯥꯡꯒꯤ ꯈꯨꯠꯀꯤ ꯈꯨꯖꯤ ꯑꯗꯨꯁꯨ ꯇꯦꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯂꯨꯄꯥꯒꯤ ꯃꯔꯤꯛꯀꯤ ꯂꯤꯛ ꯑꯗꯨꯁꯨ ꯒꯥꯔꯤꯒꯤ ꯊꯣꯡꯖꯤꯟ ꯑꯗꯨꯗ ꯄꯟꯕꯗꯒꯤ ꯇꯠꯈꯤꯗꯨꯅ ꯅꯥꯄꯤ ꯃꯔꯛ ꯑꯗꯨꯗ ꯇꯥꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯥꯕꯅ ꯇꯧꯔꯒ ꯅꯨꯄꯤ ꯑꯗꯨꯕꯨ ꯆꯤꯡꯊꯔꯛꯂꯒ ꯃꯈꯥꯗ ꯊꯅꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯥꯡꯒꯤ ꯃꯁꯥ ꯑꯗꯨꯗꯤ ꯃꯁꯤ ꯑꯃ ꯐꯥꯎꯕ ꯂꯦꯡꯂꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯌꯣꯍꯦꯟꯕꯨ ꯀꯤꯍꯜꯂꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯃꯈꯣꯡ ꯑꯗꯨꯅ ꯂꯩꯔꯥꯡꯒꯤ ꯃꯌꯥꯡꯂꯤꯡ ꯑꯗꯨꯗ ꯅꯦꯠꯂꯗꯨꯅ ꯃꯁꯝ ꯑꯗꯨ ꯄꯥꯏꯔꯒ ꯆꯤꯡꯈꯠꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯈꯥꯕꯅ ꯂꯩꯔꯥꯡꯒꯤ ꯃꯉꯛꯁꯝꯗꯣ ꯄ꯭ꯔꯣꯛ ꯂꯥꯎꯅ ꯂꯩꯊꯦꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯥꯏ ꯑꯁꯤ ꯃꯈꯣꯏ ꯃꯔꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈ꯭ꯋꯥꯡ ꯑꯗꯨꯁꯨ ꯊꯨꯗꯦꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯔꯤꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯁꯥ ꯄꯨꯝꯕ ꯇꯥꯁꯤꯟꯗꯨꯅ ꯀꯣꯝꯒꯨꯝꯕ ꯑꯃ ꯊꯤꯔꯒ ꯀꯣꯝ ꯑꯗꯨꯗ ꯊꯅꯝꯃꯤ꯫ ꯑꯍꯤꯡ ꯆꯨꯞꯄ ꯅꯣꯡ ꯀꯟꯅ ꯆꯨꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯤꯡꯂꯩꯕꯥꯛꯁꯤꯡ ꯑꯗꯨꯁꯨ ꯂꯩꯈꯣꯝꯒꯨꯝꯅ ꯄꯦꯠꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯔꯤꯅ ꯆꯤꯡꯂꯩꯕꯥꯛ ꯑꯗꯨ ꯄꯦꯛꯂꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯥ ꯑꯗꯨꯕꯨ ꯐꯨꯝꯖꯤꯟꯕ ꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯐꯨꯝꯖꯤꯟꯕ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯐꯨꯝꯖꯤꯟꯕ ꯂꯣꯏꯔꯕꯗ ꯃꯈꯣꯏ ꯃꯔꯤ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯣꯛꯂꯒ ꯒꯥꯔꯤ ꯑꯗꯨꯕꯨ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯥꯡꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯃꯈꯣꯏ ꯃꯔꯤꯅ ꯑꯣꯠꯄꯤ ꯅꯩꯕꯤꯈꯤꯔꯝꯃꯤ꯫ ꯆꯍꯤ ꯅꯧꯅ ꯑꯋꯥꯐꯝꯗ ꯇꯥꯈ꯭ꯔꯕꯤ ꯃꯆꯥ ꯑꯁꯤꯒꯤꯗꯃꯛ ꯃꯃꯥ ꯑꯣꯏꯕꯤ ꯃꯍꯥꯛꯇꯤ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯤ꯫ ꯂꯩꯔꯥꯡꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯈꯨꯜꯒꯤ ꯀ꯭ꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯀꯌꯥꯅ ꯂꯩꯔꯥꯡꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯐꯪꯈꯤꯗ꯭ꯔꯤ꯫ ꯑꯁꯤꯗꯒꯤ ꯌꯣꯍꯦꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯍꯨꯝꯕꯨꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯗ꯭ꯔꯤ꯫ ꯀꯅꯥ ꯑꯃꯠꯇꯅ ꯌꯦꯠꯄꯤꯔꯔꯣꯏ ꯈꯜꯂꯨꯕꯗ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯤ꯫ ꯂꯩꯔꯥꯡꯒꯤ ꯃꯃꯥ ꯂꯩꯍꯥꯎꯗꯤ ꯃꯆꯥꯒꯤ ꯋꯥꯈꯜꯗ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯤ꯫ ꯃꯄꯥ ꯑꯗꯨꯁꯨ ꯑꯗꯨꯃꯉꯥꯏ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯆꯥꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯔꯤ ꯍꯥꯏꯕ ꯈꯪꯗꯕꯅ ꯃꯄꯥ ꯑꯗꯨꯁꯨ ꯑꯉꯥꯎꯕꯒꯨꯝꯅ ꯆꯣꯏꯔꯣꯜ ꯂꯣꯟꯗꯨꯅ ꯂꯩꯈ꯭ꯔꯤ꯫
Matam asida irangi mama mapa anibu leikagi miyam sangduna senabirami. Nongma korona leikagi ahalsing aduda leirangi mapa mama asi mahakna punsigi senaragi haibadagi leikai miyamna suyarami. Asumna korogi minsin bangamdraba kairaba thamoi adu leirangi mama amadi mapagi seba tawraga thamoi dubu pothaba haibadu oirami. Nongma numidang amaso akak arawa loinana nongkana churai. Matam aduda leihauna machabu kauraga kaplami. Matam aduda leirangbu phumjilamba mafam adu saroi ngaroi kaya lakami. Aduga mafam aduda phumduna leiriba leirangi masa adu chingthoklai. Adubu masa sadongde amata yawramdre sarungakta oinasu tawrami. Leirangi thawai adudi ujau amagi makhongda nonthaduna kapli. Saroi ngaroi sing aduna leirangi thawai adugi manakta laklaga karigi kaplino haina hangla ami. Matam aduda leirangi thawai aduna mahakbu otpinai bikhiba makhoi maribu laman khomdingi haina kamda kapna hairaki. Adubu laman khommari ngamloidori haina su hairaki. Maduda saroi ngaroi amana asumna hairaki. Aikhoidi saroi ngaroi ni. Ngasisu nahakna kablakpa asida pothaba yadraduna nahakki mating panglagi khanna lakpani. Adubu taibang mida laman khumbadi aikoi sungamloi. Maramdi mamangda aikoi sto taibang miyoibada otluri. Adubu amaiba amana saroi ngaroi aikoi bu pharak otpiki. Maram aduna handakti aikoi na nahakki mating pangba ngamloi dori. Asi hairam laga saroi ngaroi sing adusto paiduna satkri. Saroi ngaroi sing aduna paikrabada leirangi sarup polang leimaida taduna leiri. Adubu leirangi thawai aduna taibang sema mapubudi haujiksu warauri. Mahaki awaba taraba matamda mahaki wahai ama phawa tabikhidabagi. Maram aduna taibang mapubu machin pena amuk chaiduna warauba pendaba kaya adu wakatjari. Leirangi thawai asina tengthana woinena wakalakpa asida taibang mapu adu thawai asina hinglingai matamda mahaki wahi tabikhidabagi sauriba asis chummi. Adubu laibakta asumna tho haidana mahaki punshigi warida iduna thamkrabani. Adubu mahaki apamba makhoi marigi mathakta laman khumge khaliba asi maning thungjaro haina hairami. Aduga mahakna hinglingai matamda nongmakhak loina khiba mahakna nahaki aningba apamba pangthokpa ngamgani asumna saodaba khonjalda hairaki. Aduga taibang sema mapudo mahakti chatkri. Numit asidagi leirangi thawai asi koraugi sajin chayada naplaga amadi manakta phawu changlaga mabu kauzai. Adubu tabadi taramdi. Nongmusu korona tumlingaigi koraugi manakta sanglakhi. Matam aduda angaubi mamana ichalai haiduna leirangna leptuna leiriba mafam aduda changlaklaga leirangda kaurei. Imagi bema leirang nahak nahan kai kadai satlogi asi haina hangjarai. Leihauna leirangbu tapna adum kauri. Tanja aduda korausu hawgalai. Ine lehau kidorage. Ahingsida irhenjana pothaba yadro. Laose ine tumna botoro lao. Asi hairaga lehaubu korona makut samduna phamungda tumhanbirami. Matam kaya leirangi dama pukchal tingda lepsakhiba koroni. Adubu leihauna leirangbu hanjin koramba aduda korausto haukraba thodok adubu ningsingjarei. Korona machinda asamna makol khara thokna lairami. Leirang nahak yam phatte. Numit aduda nahakna hairamkhiba mayamado ngasisu kaubu ngamdre. Numituna nakutmakna thongduna pijakhiba nga thongba aduna punsigi aroiba oiradra leira. Asi hairaga koraugi makut aduna haunaba tawduna tarakliba pirang adubu taithoklammi. Leptuna leiribi leirangi thawai aduna kenakanna kaplami. Dhakorau nahakna ibu nungsikibado aisu khangi. Adubu aidi asiba haiba mingtholdo phangduna leire. Adubu aina hairibase amuktani tabiyo dhakorau. Asi haiduna yamna kaplami. Adubu korau nadi karisu taramdi. Koraustu phamuk aduda hipthareduna tumthanaba hotnarami. Nongalamday matam aduda korau hanaga manadaba mang amasu manglami. Mang aduda singya amada korau adu chatlami. Adubu chingya adu hek yaubaga
leirangi khonjalda da korau haina kaurakhi korau na so amok leirang haina kaurakhi leirang na chingya aduda da korau haina hanjin hanjin kauduna cheliba adu korau na su urami korau su leirang na cheliba da ubada leirangi maikai tamda korau su selai leirang na da korau haina haibadi lepti aduga singya aduda lambi ama leiriba adomda chensinkri madam aduda su korau na leirang bo tanari adubo leirang di lambi aduda sinkibadagi adumak ukhidri tanja aduda korau gi madam ja sinthana korau bo haudorai korau su mami to singlami ibunga kari tawragi nangbo namasisu humangak ta ngairi mang phattawaga manglurabo nangbo idomja nacha mang ama mangluri adubu mangado ase hairaga makha tarakti phare phare maku mangnidana kari sunungai daba khallunu ase hairamlaga madom chatusu adumak thokri korau mamai mami to tana tana mang aduba hanjin hanjin ningsinglami mamai mami ta thokpa loiraduna leirangi mama leihaugi manakta sanglaklaga ini lehau nahakse onthongna wana khanglamni ko ase hairami tanja asida lehau korauda nang yamna phattaba mi nang yamna phatte aigi cha leirang do lakpabo nana koksinbi dine asamna hairami korau kari tawgani khanglaktri leirangi maming palakpa khudi koraugi misna anido mapi hekta tarai wa ama phaw hairamdana korau mapana tholai korau emungdagi cycle ama inthoraklaga phram tamna laami korona farm yorokpada nga machinjak tharami adugi matungda mahaki mamangda ukhiba pumbadu ningsingba haurai tanja aduda pukri adugi mapanda kanagumba mi ama lakpagi makhol tarami maso haugatuni yenglubani adubu kanasu lakpa uramde korau amusu hipthaduna mang adu amu ningsinglami matam adudadi mana aduwaida kanagumba nupi amana kappagi makhol amana sol pikna taba hauraklami korau iping pingna phuk haugatlaga yengluba matam adudasu kada amata uramdi korau karina tawribase haiduna khanjai adubu magi wakhal oirangani haiduna adubak lei amaromdana khaba yuhenda call torami yuhelsu call adu paikatli aduga khabana yuhenda paw amatam lai hello tabro ba yuhen taye bai khaba kai lerege ayuksida ba yuhen as ngarang de ai akiba thodo ama thengna ruridana adugi paw tamningdana phone torokpani ai as ai di kari kari ka maluri aduga di yam haining de ko ai thabak cha tole horen thaba halakpada ai noida changaki asi hairam laga yuhen ado phone ado thamkhirami as ba yuhen si aina haibase thajadriba kaiduni ne adubu ngarang nungdangi aina toilet changbada toilet manakta leplu madubu nupi shumali aduga aina makhet khetluba matamdana mangkhibadubu butka haibado oira jalane as khangdreda ai asumna khaba wakal pothaba ngamlamdi adubu thokliba pumba asi punsigi ahanba su oiribani aduna marab oiraga yamna kiba haibado oirami amaromdana nupa anidusu ngarangi numita karigumba thodo khredi thoklibani adubu wakalna oirangani haiduna adumak leiri yohen magi phone adu lawthoklaga magi koinariba nupi aduda call torami nupi aduna hello da yohen nang yora aba adubu nganglakliba makhot adu mabangda khangnaramba makoina hatbikraba lerangi khonjal yamna malami yohen wa amata ngangda phone adu thamkhirami jessica na kainu panone phone ga tawralaga hoini mani ga haidabi thamkhrisina asibu sauri ba haidurane ase khandana jessica phone do amuk tawsinduna kainu da yohen hoini mani so kemta haidana thamidu ba as aduina diba net yakhidabaduda adugini aina kaido ado ai noi leiraki khongnang aduda leiri phatholo hoi hoi tholagi leiramoda asamna phone thamnakri yohen su gari gi glass aduda masak adu yenglami adabu glass adu mari satpa makhai kaiduna leiramki as glass ina kamaina amu kairamlino glass kaiba po he khangdrabani na ise ngauringai da khangdaba soidana oirangani
Ase khanduna thong adu hangdoklaga khongnang makhong aduda ngihak leptuna lei. Tanja aduda khongnang mathaktagi karigumba ama makuk aduda tarakhi. Makuk aduda pairaga yenglubadadi migi mamit oirangki. Yohen adu soilawrami. Mamai adu nongkhalaga yenglubadadi nupi ama khongnang mathak aduda leramki. Aduga nupi aduna aigi mitpiyo. Aigi mitpiyo. Ase haina hairaki. Yohen khampra khangna yamna pakhana senthorakpada Jessica da thomjinki. Matam aduda Yohena ima haina laurki. Jessica na kaino da Yohen kaidoragi kanana mutana raino. Yohen akiba puma phatharaga hairei. Kanamtana tanarakti. Ado nui saise shigi khongnangse tamnabro. Ase haina hanglaki. Jessica na kaino da Yohen asukuina leirakpase kari mata tawde ko aikhoi. Kadai tamnabano housing matam asida nupa yamna manjade da Yohen nangse. As Jessica adoine tiba. Ada khongnang sida hauji mi manba ama leirami. Aduda hangmani ihari law. Asi haraga Jessica gi makut ado pairaduna gari tamna lakminarami. Aduga Jessica ga Yohen ga mafam amada koirunabagi dama gari mama adu leithorei. Matam aduda glass aduda haifet yenglubani. Nupi ama khongnang aduda leptuna leiribado Yohena urami. Aduga hena ngaklibadi ngasai Yohena glass adu yenglubadadi kaiduna lehobani. Aduga housing na amuk kairamdaba asida hena angakpa haibado oirami kibasu phawrami. Amuk su Jessica da muni yenglai. Asunna gari adu ngihak thawraklaba matungda hotel amada yorumi. Hotel adudagi chana thaknaba khara leiraga gari adu amuk khara thawrei. Yohen nupi kayagi punsibu sana ningba maongda sanaba misak amani. Adugi sumathakta made koirakpa nupi amata masa soktana tokhidri. Masa sokpi baloiraba matuk nupi sing adubo amu mirairamba asina magi hainaba habit oiduna talakibani. Asana gari adu thawrakpana asukpa mafam amada gari adu khamlami. Gari manungduda achapot haira khara yauriba adu puthorami. Aduga chaminarami. Yohen asapot adu makutna mana pairaga Jessica da inbirai. Amukso asumna hairei. Jessica ngasisi numisupai jelasira asumna hairami. Adubu Jessica na yadri matam khara ngaiku ai BSc dangdi loisinkhigi. Adu natrabadi ima baba hoina aise masane haibiraroi. Nupi adugi wahi aduda khudung saba lauragi khanduna. Jessica adugi matumdu faudi ai ngairgi. Ado aibu kiyam nungsi aigi dama kari tawba ngamni. Chahi ahum hena ngaidunina nang ai thajaba thamnadradi aidi ngaiba ngamoi ko Jessica. Jessica Yohen ga yengnaruba matamda Jessica di yamna angangni adugi sumathakta khara supangi. Da Yohen thajaba thamba haise kaino aidi gyan tadri. Da Yohen na mayaksengna dum hayu. Thajaba haibase wahi oina haigadaba nati. Jessica nang aigi marakta thawai hakchang ka thokpa aduni aina haibadi. Jessica hairibado kharadi gyan tabagumna tawzei. Yohen se Jessica gidi first love ni. Jessica na su Yohen bo yamna nungsijaribani. Jessica handakti Yohen ge wahi adoge pakum piraktri adobo masada hainadaba amadi phawjirami. Yohena se aingonda muni yengo. Jessica su muni yenglami. Yohen amuk makata rei. Jessica namisi ushalo. Handak su Jessica mamito aduma ushili. Yohen ge warak pangamdrapa wakal aduna lamjingki badagi mahaki makut ani aduna Jessica ki maring banda tamna thamlai. Aduga mamai adu khara naksilap tawba matamda Yohen ge matung lomdagi mahakna litliba phori adu pairaga jingla ame. Yohen kana oirabano haiduna yingthoraki adubu kana so amuk leiramdi. Amuk su mamai adu leisilai. Matam aduda amuk kaso phori adu pairaga singthorei. Matam aduda Yohen mina langnarakpa manba aduda sauraduna leithorakpani adubu kana su leiba uramdi hantakso. Mamai adu amu leisilakpada side glass aduda kana gumba nupi amatung onthoklaga leplibada urami. Matam aduda Yohendi nupi adu oiramgani khanduna Jessica da thamlamba makut ani adu thangtharaga gari gi thong adu hangduklami. Matam aduda Jessica na da Yohen kaidano nang sida leiramo. Ase haraga gari idudagi kumtharei.
ꯑꯗꯨꯒ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯪꯗꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯦꯡꯕꯥꯟꯗ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯃꯃꯥꯏ ꯑꯗꯨ ꯁꯣꯝꯗ ꯂꯩꯊꯣꯔꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯅꯤꯁꯨꯕ ꯄꯥꯔꯠ ꯑꯁꯤ ꯂꯣꯏꯖꯔꯤ꯫ ꯍꯌꯦꯡꯒꯤ ꯄꯨꯡꯐꯝ ꯑꯁꯤꯃꯛꯇꯗ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯕꯤꯔꯝꯃꯨ꯫ ꯁꯣꯏꯗꯅ ꯄꯨꯖꯔꯛꯀꯦ꯫